अहानबदा मरुइबा पाव पिजरी खुदोंथिबा तारबा मतमदा पुलिस की मतेंग लौबा अदुगुमना मखोई दैकाय खुमनबु उच्ची हाइना चीफ मिनिस्टर एन बीरेन फोंदोखरे नन मणिपुरी सिंगना इयोंगी पोलम सिंग क्वालिटी यावदना मेचिंदा डिजाइन तौरगा पुथोरकपा सिना लंदम असिगे इयोंगी पोथोक सिंग मगुन हंचहल्ले हाइना नुपी कैथेलगी थिंगुजम रानी ना फोंदोरकली Politics asi lalol itik oina ubagi mahut miyamgi seba tawduna chakhot maikaida changsin bangamnaba honabiu haina Kurai Assembly Constituency gi MLA El Susrindona phongdorkli Haukiba pung kunmarida apun mamioi lising ani chamri marfunipan covid test tawda mioi maudraga manga positive ore laina asina maram oirega mioi mari laikidre mioi chamaga tara taruk naba faduna disaster tawkre खुरुमजरी तोमथिंगानबा मिटेल लुतोंगमना नुमिदांगी प्राइम टाइम मणिपुरी न्यूज पिजरी अवाना अमसुंग खुदोंथिबा तारबा मतमदा पुलिस की मतेंग लौबा अदुगुमना मतम लेबा किबिकता मखोई दिकाय खुमनबा उच्ची मियामगी दमक मखोइना लौरिबा थौदांग मतम पुमदा निंगसिंगबगी तंगाई फदब लई हाइना मणिपुर की चीफ मिनिस्टर एन बीरेन फोंदोखरे वाफम असी ngasi अहानबा मणिपुर राइफल्स की ग्राउंड दा पांगथोकपा मणिपुर पुलिस की चामगा कुंथ्रा सुबा राइजिंग डे की पालन थोरमदा चीफ मिनिस्टर एन बीरेन फोंदोखिबनी मणिपुर लेंगा की मिनिस्टर सिंह राज्य सभा की मेंबर निंगथौ सनाजाव लैशेंबा एमएलए अमदी मणिपुर पुलिस की मकोक थोंबा ऑफिशियल क्या याउना पांगथोकिबा थोरम अदुदा चीफ मिनिस्टर एन बीरेन हाई हौजिक मियामना पुंसी की महाव खंगना हिंगबा ngamlakliba asi मणिपुर पुलिस की चावरबा थौदांग अमा यावरिबनी असिगुंबा पुंसी महिंग asi लमदम असिगी मियामना मतम कुइना फंगदना लाकिबनी एंटी नेशनल अमसुंग निशागी मायोक्ता चंगसिलकपा थबक थोरम खुदिंगमक यासिनबगी वाफम लेहनगुमसी इशू खरदा पॉलिटिक्स की खुदोंग चाबसु लौब यारकनी मदु पुनमक अइगी मिगी नाइदना मायुक यानबा पुलिस डिपार्टमेंट सेम सारगा लैबियु हंदक मरक लंबीगी लाइबक थिबा थौदोक कया थोकलिबसी खरदा ओरिबसु लाक्सिन मंगमनबा ट्रैफिक कंट्रोल पुलिसना अकनबा मियेंग चंगबगी तंगाई फदब लई ट्रैफिक की नियम हेना चेक्सिन हनबा मथोकताई चाही 19 मखागी अंगांगसिंगना गाड़ी थौबा अमदी सीट बेल्ट फादना कार थौरिबा अमसुंग तोंगलिबा पुमनम कुदक्तगी एक्शन लौनबा चीफ मिनिस्टर एन बीरेना ट्रैफिक कंट्रोल पुलिस अमसुंग मणिपुर पुलिस के ऑफिशियल सिंगदा खंगनकी I appreciate DGP Manipur. I appreciate senior officials, police officials, police personnel, OC, constable, MRD rifles, IRB riflemen, commandos. But Mayang is sincere. Ithau the polling samba dedicate to what umba aduna ngasidi ekoi filom si yobong amokta filom si makata na thamdu sangi lakadori ba matungi sahi dasu ngasi manipuri prajana yom da numaina hamu du tumba phangjari ba hangan basangi matamama da lamdam sigi mai bel sel singna Numit kitang tarpada kondong la maya samne na masarga nisabu samne na masarga yare tena kang martuda eku martuda ahin yare tena tumdra le mudo pag mapura ba magi masasi le kai sanam mudo sidi police na mahut silra samna kada ima isa sindo amudu ai ne tumule sini ko na thok to bogin hoai ba sini ko na police mo yogi ko na sa चाम कुंथ्रा सुब मणिपुर पुलिस की राइजिंग डे हौदोकपगी थोरंग बनी लेना मास पास सरुक यागदब कंटीजेंट 13 चीफ मिनिस्टर न पेरेड इंस्पेक्शन तौकी लोइना पेरेड कमांडर ओइकिबा 9 सुब IRB की डिप्यूटी कमांडेंट खामनाम रोबिन्सन MPS न लुचिंगबा मार्च पास के कंटीजेंट सिंह के जनरल सैल्यूट चीफ मिनिस्टर एन बीरेन ओकी थोरंग की सरुगा मोइना चाही असिगी DGP रनिंग ट्रॉफी फॉर द बेस्ट बटालियन अमदी बेस्ट पुलिस स्टेशन की मनासिंगसु लांथोकी
Nan Manipuri singna iyongi polam sing quality yaudana mechinda design tawraga pothorakpa sina lamdam asigi iyongi pothok sing magun hanchahalle masina maram oraga khwairam bandupi kaithel ahum asi mutkiba yabagi akiba leire haina khwairam bandupi kaithel sinpham amadi shaktam kanba lupki secretary thinguzam ongbi rani na paumi singda ngasi phongdokre khwairam ban kaithel number 1 leimarel sidabi kaithel da pangthokiba paugi mifam amada thinguzam rani ongbi rani na hai nufi kaithel ahum asigi manungda anina fiyon famni amana chana thaknaba polam sing yonfam oiri fiyon fam ani asida yoliba iyongi mompak fida fanek achamba khudai rani fi muga shoot fanek mapan naiba rani manau maslai matek haufi hau fanek amadi kangkhal atubana chingba polam sing asi kaithel sing asigi akoibada dukan singda mechina sarga quality yaudana yoliba asi khudakte lepiu leptragadi maduda thorakba afafatagi daija kuningmak dukan mapuna pujagadabni hainasu thinguzam ongbi rani na phongdorkli farm chong toba adai vegetable farm toba nga saki farm toba myam sina moina gari mapot ga sulam bi moi du loina yoni habi phima ma la eba kaithiam mong da thara maga sakhi ga dam ta tawtre sina maram ga kaithian je min da phambi na laitre ba aduna akoina haijaning se dukan nan manipuri dukan da akoina haijaning se nan makta tangtra mari da akoi ima kaithiang mi singna nan manipuri dukan amadi kangkhal mayam phaiba si mamang de moina dum thara leira bani numito moigi marai bak thiba hai dare thengnaru bani aduna masi akoina nan manipuri dukan sing da akoina haijaning isu aduna akoina nahan ngasi haiba numisidagi moina yoliba ima kaithian mang de yoliba akoi yongi poche sing helungi we poche sing je moi makata na khudak ta lepiro paibiranu masi makata na moina param thokdi mada tholpa phata dai te do moi dukan masama sana pujagadabni Paugi mifam adura saruk yakibi nan nufi kaithel sinfam amadi saktam kan baluf ki president thaudam santi na paumi sing da hai kaithel da yon galaba polam sing mi chilaba kaithel akoi bidi yon silak basina kaithel manung da di khuntak lan sire nufi kaithel gi akoi bida leiriba dukan sing maitai gi ming da leijarabasu ayamana nan manipuri sing gi oikrabani hiram asida Imphal municipal council amadi lengakna kan mamiyeng changbi dragadi ima kaithel ahumak nan manipuri sing gi kutta takragina hainasu te santi na phongdoki ado kaithel phajana sabire rang phajana taure mai ngale adi camera mayamong khille adu akoi pot chitradi akoi ke do bolak kon akoi na lai je poyo bolak kon eba adu na handaki matang sida akoi na sap chana thengna gani pambiri besing jiju yombiri besing jiju loina mak hana leiram ba moida leiram ba stock ta leiba pot sing je moina lawru ba maman akoi su loina khangi akoi su pot lawri banina aduda akoina maman o paisa onthoga moida akoina paisa singjanba pot akoina lokthokpa moida adugi pose thamdaba aduga makhatana moina kaigumba da adu kaigumba tawramba taragadi akoina boy nan manipuri singji dukan singji da koi nupi mayam na kan bai hu sangane aba Politics asi lalon itik oina uviganu madugi mahut miyam gi seba tawduna constituency asi chawkhat mai kai de purak pangam na bahona biyo haina Kurai assembly constituency ge MLA L Susirindro na phongdorli wafam asi assembly segment covid awareness and enforcement committee Kurai AC na sinduna Kurai Sajor lekai de leiba MLA Susirindro gi yumda pangthokpa constituency asi gi health care amasung asa worker sing taram na upugi thoram amada MLA Susirindro na phongdokki bani Imphal East ki CMO Sagol Mangi MO amadi BJP Mahila Morcha Kurai Mandal gi president yaw pangthokliba thoram aduda MLA Susindro na hai ngasi pangthokliba thoram asi asa worker singna lawriba thodang asi sakhangbo loinana makhoi hingdaba yade amasung nungai handaba yade haibagi wakhalonda pangthokpani asa worker singi incentive hengatpagi matangda mahaki maikidagi leingakta taknagi adumakpu government of India gi scheme ama oibanina yaba yadaba haibadudi makhoi gi makutta lei punamak asi oiduna su constituency asi da leiriba asa worker kudingmakta mathang thadagi lupa chani incentive oina piragani loinana lalon tik tongning asa worker sing lairabadi lupa lakh ani fawgi loan su pigani haina MLA Susindro na makhatana phongdoki ada department idu de kendra tara de ambulance amani na kaidawni kano kari winger amani na kaidawni kendra tara Imphal East semo su ngawbone masu ai yam sengna hakanda yam struggle tawunu pm ne lawi maram de da ma ayu nung din nung dang khang de anytime adum lay rabne station ma saawagi matam leite ado ai my husband se yam thagale maram de da mo yam support to bi buje asumba kano se nupa se hai tare ko
asi yam atang mane haining em aduna yam wana ma honai adu hona matam da ai upai lecta dana khoi gai driver je phangta dana ko ai isana gai thaugi passengers akhoi covid ki adai la ko passengers je puraga laga akhoi quarantine center bukta la ko se gari di leiraga driver phangta dana ba amat adu akhoi mi sing ju fatta ba akhoi mi sing ju awareness leita ba atai gi di nataba moju khangdaba covid ki marams aduna akhoi sibu salo de mai no sangandre akhoi na handak lau gi ba thodang asu maina asa gi workers na lau ba asa le ramdre de akhoi krai de no da handak covid ko oi roi da loi ni da doctor am da salu ya pote da nurse ka je salu ya puna te da kiri ni moju mini na ad salu ya na te akhoi ge mandalen sili ba doctor se ma sa bo kiri ni matam ne adu khara will labor mi di oi bajane ma kana di hoti hona gi matan doida adu khoi sida taba nursing yam nungai yam pele adu aina mafam ate da chalaga senna bangam damnina swai da khallaga tawsen tawga swai de dum akhoi tawjabani constituency asiga asa workers sing taram na upgi thorunga mari leinana makoi gi thodang boi kai khumna bu utpoina MLA na lupal sing ahum gi senfam su kusinaki Hauki bapung kun mari da Manipur ge mioi listing ani chamri marfu nipan covid test tawda mioi maudraga manga nauna covid-19 positive for galoina na state asida laina asina nabagi masing lakh ama listing kuni thoi chanipan maudrama pan yokre laina asina maram oirega mioi mari lekhidre covid-19 kamal control room dagi ngasi numidang wairam pung manga fawda phangba pawamagi machung inna mioi chamaga tarataruk naba faduna disaster tawkre naba farkpagi apun masing na lakh ama listing tarama pan chatruk nifu sukre active case na listing ama chahum yakai nipa lairi laina asina maram oirega lekhidaba migi apunma masingna lising ama chamapal sumna mani fagalakwi changna chada maudra tare 10.3 covid laina asidagi ngakthoknaba leingakna paikhatpa thausilamagi makhada mioi kaya amasu numit khudingi covid vaccine kapthokli covid vaccine kapthokiba masingna ngasi fawda mioi lakh 19 lising nipuma thoi chanipan humphumangani haukiba pungkun marida d type oxygen cylinder lising amaga supna mari amadi b type oxygen cylinder chamaga taratret manipugi tongan ba ana laying singda fangan mangam kre haina covid-19 kamal control room dagi phangba pawasina makatari Malengi Kaitial da lupa lakh 100 rongi oigedaba heroin powder gram 400 ga konana nupi ama Imphal East ke narcotics sale gi apunba khutpu amana yaripok angtha dagi ngasi ayu pung 13 gi minute kuntraram taba doida fagat phangam kre thogdok asigi matang da police tagi phangba paw amana hai Imphal East district ki mafum amada drug puthok pusin tawre haibagi akaknaba pawm fangbadagi district asigi police ki SPN herojit ki miyang makada yaripok angtha lambida frisking checking chathaki Khetragaon assembly constituency ge MLA Indrojit amadi yada Khetragaon ge mateng loinana Imphal East district ki narcotic cell ki inspector KS Dev Kumar ne chingba team amana chathakiba frisking checking adida yaripok tulihal Topok pidagi Muhammad Ayub Khan ge loinabi sana chai kontra taret asidagi sapon kep kontra da haptuna purakba heroin sing adu fagat pangam kibani drug ka loinana farba nupi adu makataba ain gi thabak laukhatnaba Andhra police station da sinakra hina police ki pawsina makatarakli Chingmi tami ani gi mari gi lipunbu hena chesin haliba mera hok chongba kumaina lakpada tonga Manipur gi luchingba singna miyam de yaipa paujal pirakli miyam da piba yaipa paujal cherol amada works minister TS Beshorjin hai lamdam masigi ching amadi tamda khunda minariba singna machin mana oibagi wakalonda amacho oina punsina duna yaipa lamdam ama ohenna ba hona minasi haina fongdorakli CAF NPD gi minister TS Satyavratana Kumai asina lakpada lamdam asigi ching amadi tam animakta nungchi chanaba puraktuna hena chesin hanba mari ama purakpa oiresano haina paujal pirakli Chingmi tami machin manaw ni haibagi saktam oliba mera hok chongbagi thoromna lakpada Manipur Pradesh Congress Committee MPCC gi president L Lokenasu Manipur miyam da yaipa paujal pirakli MPCC gi president L Lokena thadrokba yaipa paujal gi cherol amana hai mera thagi tara mangani panba thanil numita pangthokba kumai asi manglam chatki ipa ipu singna pangthoktuna laklaba kumai amani kumai asi Manipur gi ningthau yauna tongan ba furup singi mioi singa loinana senglaba kanglada pangthoktuna lakpani kumai asina lakpada lamdam asina khundaminariba furup namak amacho oina nungsi chanana laibo iresanu haina cherol asina makatari
COVID लाइचत मतुंगदा नॉर्थ ईस्टर्न रीजन ना इंडिया की इकोनॉमी चाखना बहोनबदा अचौबा थौदांग लौरगने हाइना साइंस एंड टेक्नोलॉजी की यूनियन मिनिस्टर ऑफ स्टेट इंडिपेंडेंट चार्ल्स डॉक्टर जितेंद्र सिंह ना फोंदोक्रे वाफम असे इंस्टीट्यूट ऑफ बायो रिसोर्सेस एंड सस्टेनेबल डेवलपमेंट इंफाल ना सिंधुना ngarang मणिपुर स्टेट फिल्म डेवलपमेंट सोसाइटी MSFDS की हॉल द पांगथोकिबा आजादी का अमृत महोत्सव के थोरमदा डॉक्टर जितेंद्र सिंह ना फोंदोकिबनी ISBD इंफाल ना सिंधुना पांगथोकिबा थोरम अदुदा IVSD अमदी ILS की पुनः खुसमनदुना पांगथोकपा प्रोग्राम कैपेसिटी बिल्डिंग एंड ट्रेनिंग फॉर यंग रिसर्चर ऑफ नॉर्थ ईस्ट रीजन ऑन बायो रिसोर्सेस मैनेजमेंट एंड एडवांसमेंट बायोटेक्नोलॉजी हाइबा प्रोग्राम अमसु यूनियन मिनिस्टर डॉक्टर जितेंद्र हौदोकी थोरम अदुदा यूनियन मिनिस्टर डॉक्टर जितेंद्र हाई इंडिया की इकोनॉमी दा नॉर्थ ईस्ट रीजन के बायो रिसोर्सेस ना अचौब मतेंग अमा सोइदना पिरगनी चाखटपा अमदी तंगदु लेताबा हाइबा असि पुनः चटमिनगदबा अमनी बीजेपी की लेंगाक लाकपदगी चाखट थौरांगी थबक थौरम अमदी तंगदु लेताबगी फिबम मसक ताकपा पाइखटपा ngamle प्राइम मिनिस्टर नरेंद्र मोदी ना नॉर्थ ईस्ट रीजन असि यामना लुमना लौदुना नॉर्थ ईस्ट रीजन असि मसक थोकना चाखटनबा अकन मोंगदा होनरी नॉर्थ ईस्ट रीजन असि अतांगबा मखल की पांबी अमदी बायो रिसोर्सेस सिंगी लंगई अमनी मरम अदुना रीजन असि के बायो रिसोर्सेस सिंग असि मपुंग फाना एक्सप्लोर तौबा तंगाई फदे हाइनसु डॉक्टर जितेंद्र ना मखा ताकी The contribution of biotechnology becomes very important for this region, particularly for Manipur, because has been the nodal, the nerve center of all the biotechnology research and experimentation in the entire northeastern region. And therefore, in the years to come, in the post-COVID economy of India, I have a certain conviction that Northeast is going to play a leading role. And Prime Minister, whenever he visited Northeast, he would say Northeast NE means new engine. He was trying to encourage us, also trying to inspire us to look forward to our resources. But today, now time has come when actually Northeast is going to become new engine, not only for this region, for whole of India. And this new engine, for the fuel of this new engine, the important source will be biotechnology. थोरमदुदा एजुकेशन अमसुंग एक्सटर्नल अफेयर्स के यूनियन मिनिस्टर ऑफ स्टेट डॉक्टर आर.के. रंजन राज्य सभा की मेंबर निंथौ सनाजाव लैशेंबा डिप्यूटी चीफ मिनिस्टर वाई जॉय कुमार अमदी IVSD इंफाल की डायरेक्टर प्रोफेसर पुलोक के मुखर्जी सरुक याखी कुमजा लिसिंग चामपल हुंद्रामाथोद सोंलक्किबा इंडो पाकिस्तान की लांदा इंडिया माई पाकिबगी चाही यांखई मपुंग फारकपग मरी लेनना लेबाक सिन थुंगना पुदुन चटलिबा स्वर्णिम विजय फैक्टरी फ्लेम मणिपुर यौरख्रब मचुंग ngasi चुराचानपुर लैबा 93 सुबा असम राइफल्स के कमांडेंट कर्नल विप्लव त्रिपाठी ना तरामना ओख्रे चुराचानपुर थुंगलकिबा विक्टरी फ्लेम अदु विष्णुपुर लैबा 5 सुबा मराठा लाइट इन्फेंट्री की ऑफिशिएटिंग कमांडेंट अमदी चुराचानपुर की रॉयल बाइकर क्लब की मेंबर 15 साबा बाइकर सिंगना ngak shelga purakibani IGAR साउथ की 19 सुबा सेक्टर असम राइफल्स की मियंग मखादा 93 सुबा असम राइफल्स ना वार मेमोरियल द सिंधुना पांगथोकपा थोरम अमदा कुमजा लिसिंग समापल हुंद्रा माथोई की लान अदुदा ममा लेबा की दमक थवाई थाख्रबा लानमी सिंगी मफमदा रिट लेइंग सेरेमनी पांगथोकतना इकाई कुमनबु उतकी थोरम अदुदा मरी लेनना 93 सुबा असम राइफल्स की ब्रिगेडियर आशीष रंजन ना विक्टरी फ्लेम असी चुराचानपुर नुमित हुमनी थमगनी लोइनना मखल मखा कयागे कुमहै यावना तोंगा तोंबा थोरम कयासु पांगथोकनी मसिगी मनुंग चना वार वेटरान सिंह दसु इकाई कुमनबु उतकने हाइना फोंदोकी At Churachandpur, it's been an honor for us to receive the flame here, and to honor it, we are having various functions here. What we just saw was a wreath-laying ceremony to pay homage to the martyrs who laid down their lives, especially in 1971 war in Bangladesh, and not only to those, but of course to all the martyrs of Indian Army and our security forces. मालेम पुमरे थेंगनरीबा कोविड-19 के लाइचत असिदगी ngaktoknaba achamba section thorang khara ngangna chatpinaba mami tv gi maike degi nisingjari madudi yumdagi hek chathokpaga face mask upiu mi amaga gi marakta foot taruk ki arapa thambiu mai mit khut sa toina hamdok piu amadi covid vaccine ka pa yarba sing sungsoi soidana covid vaccine ka thoktuna laichat asidagi kannaba miam punna honaminasi IGAR साउथ की कैचल मानबी बचालेन अमदी मणिपुर पुलिस अनि न पुन्ना चथकिबा जॉइंट ऑपरेशन अमदा
LX Sublimation. Pauna Bazaar, Imphal, JMG Shopping Complex, first floor. Mafam masida mag printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation. Pauna Bazaar, Imphal, JMG Shopping Complex, first floor. Mafam masida mag printing, cover printing, t-shirt, keychain, photo frame, sublimation ki pot khuding mag wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Break ki matungda mayam oman na taram noksari. Hazi makatarak papawda IGAR South ki Katian Manmi Bachalayan amadi Manipur Police ani na punna Imphal East District ki Andro Kingchak Village da sathaki ba joint operation amada AK series ki rifle ama kona na magazine AK series ki life round taramanga 9mm ki pistol ani galoina na magazine 9mm pistol ki life round kunma thoi radio set ani amasung detonator taranipan fakat pangamle haina IGAR South ki cherolaman hairi fakla ba khuzu kulai sing adu makhataw investigation gi damak Andro Police Station da sinakra haina cherola sina makhatari. All Manipur Tribal Union Arm 2 के President BD Bungdongbu Lamphel Police amadi Commando के अपुनबा team amana fakraga NATION IM की कैडर नि हाइन मराल सिरक पबु यानिंगदब फोंगदोक पगलोइना माक पो अथुब मतमदा कंडीशन यावदन थादोकदबने हाइना ngarang Chandel District Headquarters ta leiba Narhingkhu Village ta मियामना खोंजूं चंगसिन ख्रे JSC for Justice of BD Bungdongna sinduna sathaki bar protest aduda BD Bungdong fajin ki bayaning de isam chamjaba miyoida maral siba यानिंग दे वीडी बुंगदोंग कंडीशन यावना खुदक थादू हाइबा खोलाव के लाउकी जेसी की कन्वेनर वीडी थुमजांगना फोंदोरकपदा वीडी रोमियो बुंगदोंग असि हौगिबा तांग तारा तरुक के अयुक पुंग मापलुम ताबदा लंफेल पुलिस अमदि इम्फाल वेस्ट कमांडो कांगबु मना लांगोल गेम विलेज तलैबा मयुमदगे फादन पुखिबनी वीडी बुंगदोंग महिरोइ लुचिंगबा मोइना हौरक्किबा सोशल एक्टिविस्ट अमनी लैबाक असि लोबु इकाय खुमनबगा लोइनना ngakna chatpa मिसमनी महाकपु फाजिन खिबा असि मणिपुर पुलिस की काहेनबा थवोंगनी महाक लिसिंग तरामापनदा बीपी स्ट्रोक तौखिबदगी पैरालाइसिस patient amo oina leiriba misak amasuni manamaduna BD Romeo Bungdongbu athubu matamda condition amata yawduna thadokadabani karigumba thadoroktrabadi JC asina All Manipur Tribal Union amadi Chandel District ta leiba CSO singa pullaga National Highway chingba National Project sing lefan bayawna makhal makha kyagi akan ba khongjang changsilakani hairi
Jiribam district ki manung chana leiba lamchai khunau community hall the safety of children in post COVID-19 ki matang the awareness program ama United Committee Manipur UCM Manipur Commission for Protection of Child Rights MCPCR International Peace and Social Advancement IPSA Jiri Development Organization JDO Jiri Ima Mairapaibi Apun Baluf Jimpal amadi Jiribam Ima Women's Association of Kanglei Park Jimwak na sinura ngarang pangthokre thoram aduda UCM ki President Joy Chandra konthau jamna Jiribam gi lamtai khunau da UCM na Maira Sang ama saragani Maira Sang adu sabagi daija JDO amadi IPSA na logani khun asigi school da oja leitriba asi mari leinaba director amadi education minister ga tanaraga achubada oja tharak na honaragani district boundary na maram oraga district amaga gi marakta chay na ba leiriba asi lengak na thuba matamda waroishin ama purakadabani haina mahak na makha tana phongdoki Thoramadu Mari Lenana Lamtai Kunogi Mairapaibi Ima Singna United Committee Manipur UCM ki President da Memorandum ama Kusinaki Thasi ki tang tara manga sung tara taruki print amadi electronic media khara da Kangabo Part 3 Gram Panchayat ki Ward number 15/3 ki member TS Muhindrona Kumjali Singh Taramapan ki February thadagi Kangabo Part 3 Leipat Leikai the Saba Hokiba Primary School Loishin and Lady Hibagaloina JEO John 3 Tawalda Maralka Sigilakpa do live activina JEO John 3 School AI KS Binodinina Fondorli. Hidamasigamari Lenina Ngarang JEO John 3 Tawalga Office the Pangtopa Pawgimi from Amada KS Binodinina High Kumzal Singani Taramapan Nakpigani Taramari dagi Saba Hokiba School Asigi Matangda Matamaduda JEO DPM Amadi AI gi mathakta police na FIR ama lokat palai kravani masigi matangda AI amasu suspend tawkibaga loinana anti corruption cell gi pautang matungina Thawal police ta JEO na regular FIR amasu launch tawkravani hira masigi matangda complainant oiriba case Syam police na farubaga loinana khudam changdam amata fangdabadagi amuk thadokhi masigi matangda mari leinaba che chang khudingma office ta record lei hainasu KS Binodini na makhataki Makhataba police investigation report ki matung inna JDO gi official sing case asiga mari loinana prima facie evidence amata phangdabadagi makhoi di loina discharge tawkhre mari leina ba che sang sing jo khoi gi dum office ta record loina leije dum office ta gi dum phangbi ba yagani aduga makhata na school asi phagana ba hotna bada khoi gi huji complaint tawbirali ba khoi gi member degi miyamna khoi gi Sri Sham ga tanabi duna school si sabada loisanaba honabada mutang mateng pangbiyo haina khoigi school gi sakhu thaurangi thabak sida mateng pangbiyo haina mayam beso appeal tawsari Patsoi Assembly Constituency ki manung chana leba Patsoi Part 2 Makha Laikai da Gengairang Bam Chinglen Khomagi imungna Fibam Chana Leiramada Assembly Constituency asida mirep oigani haina Thaurang liba Waheng Bam Dinechandrana nauna saba loiraba yum ama khusina kre yum khusina bagi thoram aduga mari leinana Waheng Bam Dinechandrana hai constituency asida hiram kaya da sotharaba imung kaya lei imung sing asida ngamjaba mateng kaya pangduna lakpani madugi makha chatharakpa oina yum asi saduna khusina bani leikai gi Yamba mo oina mahanga fibam chadana leire haina harakpadagi ngamjaba mateng khara pangbo oina yum asi sakibani constituency asigi sothari bakaya asi khajitang oirebasu semgat ke khanbadagi mikhalda mirep oina tholakpani Yamba amadi itaima ani sigi asigumba yum macha amatang oirsu sabang ngamjaba se nanai hakisu laibak phabani lolena aigi itaima amadi yamba ani sisu ngarang Nimit yana phaba nimitam khoi sangaduna yum masida hongjelle masigi damakta ihakna taibang pana sibu sembiriba mapu ibungo amadi lamdam sibu konbiriba ibudo ibendo ani busu ihakna hanjan thagat chaba phongdokchari lolena tungda aigi teima amadi iyamba ani busu hena nungaiba hena chakutpa oiresunu haiduna ihakna taibang mapungonda Taranithu Suba Manipur Legislative Assembly Mikhalda Lamsang Assembly Constituency dagi mirep oina thorakadoriba Dr. Kunrakpam Kanbagi House Campaign amasung poster campaign ngasi dagi polling number 17/16 Fightinga dagi hogokre campaign asiga mari leinana
खुंदोंबम बिनोद कौब मियोय अमना हाई चाही कयादगे सोशल वर्कर अम ओइना मियामगी दमक तोंगान तोंगानबा हिरम कयादा खुंद्राकुम कनबना मतेंग पांगदुना लागली कोविड-19 गी मियाम वानराबा मतमदा लमसांग कंस्टिट्युएंसी खक नतना युमथंगनरिबा कंस्टिट्युएंसी फावबा मियोयबगी मिनुंगसिदा अचा अथकी पोलम क्या मतेंग पांगकी तुंगी युम्बी ओइगदोरिबा माहिरुइसिंगबा पुंगिंग थौगतपो ओइना लेम यावना mahi masing tammada changba polam kayasu mating pangba leikre loinana mamang mamduna leiramba leirak khulak kaya mai thanbiba amadi phibam chadraba lambi thong kayasu ngasi fawba sebjin chajinduna lakli haina binona makha taki lamdam se kendra se henna mapung phaba chakhatpa kendra ma oina koi leiba di khongthang se koi hojikta hokpadona koi se tongjari ada masaida lamdam sigi amasung kendra sigi mipung khuri bangna nungsibiu tandiu amasung anoba lamsang kendra masang pada taruk Numit nini chumna pangthokadaba konipan suba guru kirtan seva ngasidagi kwakhaithel nganapi thongda leiba guru lemopokpam lakpatigi yumda hogdokre Gulapi nata Sankritan Academy na sinuna ngasidagi hogdokliba thoromgi matangda guru lemopokpam lakpati na hai Prithvi asi ing tappa amadi santi lainabagi damak Sankritan maha jaiga asi pangthokpani malem asida santi lainaba aikoi dharma kairoi dabani thaksi khasi khangna chatpa mathau tai Sanskritan haibasida subject makal chuna yaure Sanskritan amada yauriba asengma matik mangala adu fanglabadi kalagi mahi kudingmak tambada laina thokani ngasi asi mahaki guru laikidaba numit ka mari leinana thoram asi mangonda kathokpo oina hogdokpani loinana kalagi lamda khongdariba mipum kudingmakta yaifa mangol pibaga mari leinana hayengi thoram asi pangthokadabani haina guru lakpadi na makha taki संगीत की अशुभसीदा मानव तौर तो असेंग पोतु तालकपने असेंग पोतु फंगदी अखोजी शांति होई धर्म अर्थ काम खसी मरी यावे संगठन राजनीति यावरे लंता में मसक यावरे मुक्त पदवी यावरे अदगी निवंद धर्म काय पोत यावरे सब्जेक्ट सुग्रबा मखम मैमसे अदु मसी ओना तैनना मालहल्लगा तोबा मनुगी पोस याउद्रबा असि मनुगी पोत थीनबा हौरपनी जिक तौसिना संगठनसिदे देश शांति हाइदबनी अदुबु तौसिना पांगा माननबा अहन तौरमे तौरगा तोबा मसी असेंगबा संगठनदु फंगनबा होलबगी दमक्ता सि फंक्शन दि Chamaga humpumanga suba infantry battalion da Arusti India amadi life savers Manipurna khusamna duna blood donation camp ama ngarang tulihal malom da leiba chamaga humpumanga suba infantry battalion da camp da pangthokre blood donation camp adu Department of Transfusion Medicine RIMS Chija blood bank amadi transfusion service state blood shell NSM Manipur amadi state blood transfusion service ki matenga loinana pangthokibani blood donation camp adu maru oiba miyam da blood donate tawbagi maru oiba khangan naba pandam da prakhatpa thorum ni hairi camp adu da chamugo pumanga suba infantry battalion TAG unit singi volunteer singna blood donate tawduna camp adu mapung fan khari thasi ki tang tarama thoida andro AC gi manung chanba yaripok yambem da mikhal ga mari leinana pangthokpa election campaign da khana chenaba amadi nongmai kapana chingba thokiba thodok adu Conjal Youth Development Organization KYDO na kan mamong da kandim tawi hari thodok adu da laikai asidagi laikidraba Muhammad Junab Ali gi machanupa Singamayum gi Sabir Ahmad Elias Ithem cha chai kuntra mangabu nongmai double variant maru kya panbadagi soktuna hozik Rasmedishiti aru film da laikan aduna ICU da leiri thodok asiga mari leinana police na investigation tawnaba FIR ama lakot kiba leirbasu ngasi chayol ama henjilakla fawda police ki maikai dagi karigumba action ama fawwa lakot palaitri amadi miyoi ama fawwa fadri asigumba police ki tawfam thokpa mathau matam chana tawdaba si Conjal Youth Development Organization KYDO na kandim tawi amadi hariba thodok asi police na athubada thigatuna mara leibasing faduna madik chawa cherak piu haina organization asigi cherol amana taksilagli
अनाब मरम मतम सांग हगत कांखत ngमदना लेरक्लबा सुगुनु वार्ड नंबर 1 खौबुक चिंगा लेकाइदगी चिंगांगबम कुमारबु लाकदोरिबा मणिपुर लेजिस्लेटिव असेंबली मिखलदा सुगुनु असेंबली कॉन्स्टिट्यूएंसी मेरेप ओइनबगी थौरांग तौरिबा टीएस इबोम चाना होनदुना जेनिम्सता माई पांगना ऑपरेशन तौरबा मतुंग ngasi discharge तौख्रे स्पाइनल कोर्डता ट्यूमर लेबदगी लेंग ओतपा ngमदना लेरकिबा कुमारगी अनाबसी सोशल मीडिया दा वायरल ओइरकिबगा लोइनना महाकपु मेरेप ओइगदोरिबा TS इबोम चाना ममांग थागी तांग कुंतरेता जेनिम्स पुखलखिबनी थासिगी तांग अमदा हॉस्पिटल असिगी डॉक्टर अमित की मियंग मखादा पुंग मापन चुपना ऑपरेशन माई पांगना तौरब मतुंग हगत कांखतपा ngमलकपदगी ngasi discharge तौखिबनी कुमारगी मफमदा चथखिबा अना लायंगी मतंगदा जेनिम्स की डायरेक्टर डॉक्टर देवेन नहाई लायंग बदा वारगदबा लाइना अमा TS इबोम चाना थौदांग लौदुना मफम असिदा पाइक पुखलक्तुना लायंगनब होनब असि अफब खोंथांगनी अवाब तारबा मतमदा ह्यूमैनिटी की सर्विसना मांग थारगा मियोइबा अमबु हानगी पुंसी महिंगदा हंजिलहनबा हाइबसी अचौबा मतेंग अमनी लोइनना ऑपरेशन अदुदा सरुक याकिबा टीम अदुबुसु डॉक्टर देवेन थागत फोंगलोकी महाना पुनमक तौरीबा अखोई जेनिम्सता पुखलकपदगिना हजिक फावगी तौजरिबासी अखोई ऑनरेबल अखोई मणिपुर की चीफ मिनिस्टर अखोई हक्सेंगी तेंगबाल मखा सिदा अखोई तौबिरकपनी मसैदा अखोई जेनिम्सी अखोई हजिक अखोई चीफ मिनिस्टर ओइबिरिबा अखोई जेनिम्स की प्रेसिडेंट ओइबिरिबा असिना थवाई हक्सांग याम यावना अखोई एनी मणिपुर लेरिबा अनाबसिंग असे दरकार लेरबदी कोई चीफ मिनिस्टर की हक्सेंगी तेंगबाल से जगह खुनिमुक्त फंगलू है अदुमगी अखोइदा पौताक पिबिरकपदगी कोई लेतलारे मयाम से अखोइदबु पाउ फंगगदी अखोइ मफम जगह अमदगी ओइरो अरुगा सागै बिजात अखोइ सागै जात बिजात थीदबिदा अखोइ एनी टाइम अखोइ एनी मोमेंट अखोइ एडमिशन तौजरगा अखोइ लायंग असि चथजगनी है वाफमजु थमजगे बिष्णुपुर डिस्ट्रिक्ट की ओइना CM's Health for All स्कीम असी मोरांग असेंबली कॉन्स्टिट्यूएंसी की मनुंग चना लेबा फोवालागी विदाउ लोकताक मरु कम्युनिटी हॉल दा स्टेट मिशन डायरेक्टर NSM मणिपुर की डॉक्टर N समजाई सिंह ना हौदोखरे हौदोकपगी थोरम मदुदा स्टेट मिशन डायरेक्टर NSM मणिपुर की डॉक्टर N समजाई सिंह CMO बिष्णुपुर डॉक्टर N ज्ञानेश्वर फोवाला ग्राम पंचायत के प्रधान N रंजीत स्टेट नोडल ऑफिसर NPCDCS की डॉक्टर प्रेम चांना अथवा मिथुंगलेन सिंह ओइना सरुक याकी थरोंग मरी लेना डॉक्टर N समजाई ना हाई स्कीम असिगी मखादा हेल्थ वर्कर सिंह युमथोंग चंगदुना नॉन कम्युनिकेबल डिजीज अमसुंग कैंसर मखल अहुम खंगदोकनबा स्क्रीनिंग पांथोकनी स्कीम असी बिष्णुपुर डिस्ट्रिक्ट के ओइना ngasi हौदोकपनी थौसिल असिगी मखादा कमांड सेंटर खरा हांगदोक्तुना थमले मसिना युमथोंग सिंगदा चटलिबा मियोय अदुना खुदक्ता फोन तौरक्तुना कमांड सेंटर दा लैरिबा स्पेशलिस्ट सिंगदगी करी तौबा याबगे हाइबदु खुदोंग चाबा फंगनगनी मरक्सिदा PMJAY स्कीम अमसुंग CMHT कार्ड पाइद्रिबसिंगना दरकार ताबा चे चांग मरी लेनबसिंगदा पिसिंदुना स्कीम सिंग असिगी कानाबा लौबियु हाइना डॉक्टर N समजाइना मखा ताकी पनबा याबदे स्कीम असी हेल्थ एंड वेलनेस सेंटर फुबाला अमदी थिनुंगई की मखाद सेंटर असिना कोलिबम फुम सिंगी युमथोंग खुदिंगदा स्क्रीनिंग तौबगे थबक असी पाहितकनी हारी COVID-19 लाइचतगी ngakthokpa ngamnaba vaccine kapthokpagi thorom ama ngarang yaripok tulihal mayai lekai community hall da pangthokre CMO Imphal East amadi tulihal da leiba tongan ba club amasung organization kya ga khusamnaduna pangthokkiba thorom aduda punna miyoi chani henbada COVID-19 gi ahan ba amasung ani suba dose ki vaccine kapki thorom aduga mari lenena all tulihal united club organization gi general secretary RA manam hai COVID-19 dagi mapung fana ngakthokpa ngamnaba laingangna lakholakliba mipung kuding ma vaccine kapthoknabagi thorang asibu sawat poina thorom asi pangthokpani makhatana su laingakna COVID-19 ga mari leinana paikalakba thabak thorom kaya dasu achu kona sawat kani haina RA manamna makhataki Manipur sarkar na lokhalakpa COVID-3 haibagi pandam asida ngasi haibga jaga asida COVID vaccination program asi कुछ पांचों चबनी मणिपुर सरकार की खोंथांग असिबु सपोर्ट तौबोइना मखातर बसो असिबु लबा कोविड की चेकिन थवांग मणिपुर सरकार न लोरपदा मतम खुदिमक्ता हारबा अतुको असिना अखोइसु सरु याजगनी खाबंगानबा फिल्म प्रोडक्शन के बैनर मखादा नौना पुथोकदबा वारी लोइद्रगी आइफथौनी थौरम नॉर्थ एवसिदा लेबा होटल क्लासिक द पांथोक्रे
Okram Kunjogi Mayekta Sumang Lila in the Putokraba Wari Loidrigi, Narang Pangtoki Yaifa Tony Toram Aduda, Manipur State Film Development Society Secretary Sanju Basas Patimayum, Film Forum Manipur Treasurer and Tomba Amadi Sumang Lila script writer Ranjit Ninthaujana President members in Yaki. Sorokhaibam Manichoivana Putokada Film Asida Ojet Babu Ninthaujam and director Oigani, Nanao Sagol Mang Amusung Eke Yango in a film as music director Oina Sarugari, Loinana, Silaiban Ninthaujam, Suras Ngasepam, Biju Ningombam, Itoi Oinam, Leitavi, Ido, Kekman Ratana Chingmana, film Asida Sakam Langani. Tarungi Sarugam Oina Sumang Lila, Wari Loidrida, Sakam Lang, Lila, film Asinamaru, Logadoriba, artist singer Gimarakta, Sakang Maikang Navagi, Loinana, Mai Papa film Oinaba, Yaifa Mongol Pinaki. United Club Organization of Bisnupur District ki Kumjal Singh Kulma Thoidagi Kulmari Fawgi Oina Nauna Thau Pugadaba Singhi Wasak Lawgi Thoram Ama Ngarang Thawkong Public Park ta Pangthokre Yukobit ki Nauna Thau Punaba Wasak Law Kraba Singh Adudi President Oina Waheng Bamba Senta Singh Working President Oina RK Ravin Kancha Singh Vice President Oina Salam Santi Luang Amasung Salam Kheda Luang Amadi Finance Secretary Oina Gofen Thoksomni Thoromaduda District asigi tongan tongan bamphum singdagi Hangdokliba task force singda yauriba club amasung organization singda citation piduna ikaikumna botki Anauba awanba amasung watapadaba Kakching Assembly constituency ama ohelasi haiba panamda kumjal singni kunthoi angan basarukta pangthoklaba yai haina panariba tarantoi suba Manipur Assembly election da Indian National Congress INC gi mirep mama oinabagi damak sem sariba KSS Kennedy gi campaign hogdokpuga loinana mafum phongdokre ngasi mikhal gi campaign hogdokpa thoram aduda Kennedy na hai Kakching Assembly constituency da Hakshel gi Ithei Laukhongi Lambi Thongi Chengchini gi awat apa kaya tan Thalaba Assembly constituency am oiduna lirikliba asi menkhatuna awanba ahongba chawkhatpa watapadaba Kakching Assembly constituency am ohenge khanduna mikhal asida mirep oinaba tolakpani Kakching AC asigi Palel Vijoypur Sora Irengbam Hawairo Mairengbam amadi Kakching da leiriba miyamna mahakpu sagatpiduna mikhal asida mai pakhanbiu haina phongdoki Lions Club of Infal Chanurana Sinduna Lions International Peace Poster Contest ama ngasi Tagyal Kolom Laikai da leiba Kindergarten Montessori School da pangthokre leptana chatharakpa thorom asida tongan ba school kaya dagi lakba punna maheri kuntrani thoirom na saruyaki thorom aduda chairperson Lions RK Sanatombi Lions Club of Infal Chanuragi President S Premavati amadi Kindergarten Montessori School gi principal Dr L Danesor yauna mioi kayana athoiba mithunglen oina saruyaki Manipur Police Linkhat ke bagi chahi chama kuntra surakpa mapok numit thoronga mari leinana Kakching District Police ki makada leiba police station singda tongan ba thorom sing pangthok nakre Kakching District Police ki SP Victoria Yengkhong gi miyeng makada district asigi police station sing amadi police cycle patrol unit na district asigi tongan ba kaithel sing amadi khul singda chatuna atum housing yenthokpa face mask yenthokpa amadi COVID-19 ge SOP ngakna chatna ba miyamda pawyel piki hari Wakulun manaba apunba kanglay pakna leptana awa na tarabasing damating panglakpagi saruga moina ngarangsu Kakching Wairi Senapati lekay dalayba morang tem suras ki yumda chatuna chana thakna palam kya mating pangkre mating pangbagi thorom aduga mari leinana wama kanglay pakki wangangloy morang tem naukhambana haikibada state asigi awa na taraba kayada lup asina mating pangbagi thabak leptana chathargli mamangda lup asina mating pangkiba kharasu lengakna miyeng changkiba yaukre miyamgi thabak tawbada hena chawna thabak tawba ngamnaba miyamna Google Pay number 70053800274 asida selgi oiba mating chu panglakpa yagane haiki Surajai ba angangsi lamdam sida lebiriba jen sarwa slino kang khudimangna angang asigi Pusisi nauri banina, kare hena makatana, papang lam debu or basu, amabu sakola ba malengi, science and technology matam medical science sakola matamida, yengagadi, yam atu the Pagadra have do sometimes the Bakandi the Bapagi, Bakanda Dilese, Sinamaruga, even one Kutuncha the Bakaya, Mastashida,
ꯖꯦꯟ ꯆꯥꯎꯔꯕ ꯂꯝꯗꯝꯁꯤꯒꯤ ꯈꯪꯍꯩ ꯀꯥꯡꯂꯨꯞ ꯂꯩꯕꯤ ꯄꯨꯝꯅꯃꯛꯅ ꯁꯤꯒꯨꯝꯕ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡ ꯑꯃ ꯏꯆꯥꯒꯨꯝꯕ ꯑꯃ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯕꯤꯔꯦꯛ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇꯪ ꯐꯅꯕ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯑꯄꯨꯟꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯗ ꯅꯣꯛꯆꯔꯤ ꯂꯣꯏꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯖꯔꯤ Wangkem SC social worker Kangamam Jadumani Lepna Chatrakpa like Chalaira Amadi Tola Tarabasinda Ana Layang Mating Amadi oxygen Matok Taba Musing the oxygen concentrator Pibu Tabuk Makachatari Wangkem SC Manung Chanba Hayel Labuk Maya Lekai de Leba Muhammad Sahabudin oxygen Matok Tarak Padagi Narang Ke Jadumanina Nadun Lady Bagi Yumda Chatuna oxygen concentrator Ama Mating Panki Ke Jadumanina Fondoki Vada COVID-19 pandemic asi Lakpadagi Hona AC Asida later Laida Singda Ana Layengi Damakta Amadi essential items Singi Angama Mating Toduna Lagli Nasi oxygen concentrator Kusina Ribasi oxygen Matok Tari Adubo Shengi Kudong Chada Mayuk Nari Haibagi Pau Tabaga Paikatpa Kongtangni Masang Amdaduna Lairiba Shahabudin Su Atubada Fagalakuna Hanagumna Miam Gimarakta Tinbangamba Oresanu Miam na Awaba Tarak Labadi Makatana Su Angama Mating Taukigani Haiki Haukiba October Taramagi Nukilpung Ahumlum Taba Tamda More Blocky Manung Chana Lairiba Shahai Biles Manakta Cheliba Minar Turielda Iruzabada Lufkivadagi Thiv Fangdana Lairkiba Ishak Jau Marang Ayupung Mapalum Adwaida Chanandrava Ariba Thong Ahaibi Amagi Mayada Asib Hakchang when a Fangbangam Krahiri. Panbayabadi Chaitara Kaktangai Riba Ishak Jau Churasanpo New Lamkadagini October Taramangada Mina Turel the Iruzaba Kuntaki Vidagi Tiva Kangnan Lair Kibani Narang Numit Marini Chanba Numita Asib Hakchang when a Funkibani Mahangna Ishingda Lufkiba Numit Adudagi Hauna Mafam Adudagi Akoy with the Labor Kulgi Miam Yauna More the Labor Tonba CSO Singh ISTC KSO MYC, KKL, UJO amadi atay atopa miyoy kaya na thibo humugi thabaksing chataduna lakibani. Kumzal Singh Kunithoy Angan Mastarukta Pangto Kadoriba Manipur State Legislative Assembly Mikalda Kaksing Assembly Constituency Dagi Congress Party the Mirep Wenabagi Sem Sariba Naurem COVID election campaign Narang Dagi Hogdokre Kaksing Ningtho Lekai the Leba Naurem COVID Ki Yumda Pangto Kiba election campaign Hogdopagi Thorum Aduda Naurem COVID Nahai Matam Amada Kaksing Sigi Oina Mahak Kaktama Congress Party intending candidate Oramani Ngasidi Matang Thoraktuna intending candidate Ahumari Surakle Mikhal Nakshilak Pagaloina, Mahaki Oinasu, Mahaki home polling Oriba, Lekai Asidagi, Ahal Singe Yum the Chatuna, Tony Jaraga, Mai Pakwa Oinanaba, Nasidagi election campaign, Si Hogdokpani, Mahagna constituency, Sida Congress Party, Namak Matam Sangna Wazarakpa, Si Ubiduna, Mahpu constituency, Sigim Hut Amo Ohen Biduna, Chakot Taurangi, Tabak Saruk Yaba Fangan Biuhaina, Narim COVID Namakataki. Aigi wasidagi kaksing thuragai ba aigi home polling wasidagi yum tara manga ina selection tapali hallaman aduga hallaman sida aina mayang punna chalaga board asibatu dimidasi ahal chinda pirapa board asibatu isor gi thaujani isor da piba board ya haina khanjagi Haukiba October Anidagi Chikim Village ki Ngambom Lenchol Playground da Chatharakiba led Jamkofau Memorial Football Tournament Singanikul Machoy Narang Loishin Crab. Loishin Magi Thoramadu Yas Minister led Pau Haukip MEETEI Council Morigi General Secretary and Inausha Kuki Chief Association Technopol District General Secretary LS Saikojang Baite Social Worker Changlal Haukip Nachingba Sarugaki. Tournament Adugi final match da Lanzhou FC Amadi Lucky FC Asina Sanaki match Aduda team Animakna goal Ni Chanaduna draw Oikibadagi Tungda tie break ta Lucky FC na Lanzhou FC bu Toiduna tournament Sigi trophy gi Mapu Oiki. Arobi Maroiba Pa Muhna Pizari. Khudong tiba taraba matamda police ki mateng lauba dugumna makhoi de kai kumna ba uchi haina chief minister N Biren na phongdokre
नन मणिपुरी सिंगना इयोंगी पोलम सिंग क्वालिटी यावदना मेचिन डिजाइन तौरगा पुथोरकपा सिना लमदम असिगी इयोंगी पोथोक सिंग मगुन हंचाहल्ले हाइना नुपी कैथलगी थिंगुजम रानी ना फोंदोरकली Politics asi lalol itik oina ubagi mahut miyamgi seba tawduna chakot maikaida changchin mangamna bahona biu haina Kurai Assembly constituency gi MLA El Sustrindo na fongdorkli Haukiba pung kunmarida apun mioi listing ani charmni marfunipan covid test tawda mioi mawdra manga positive oire laina asina maram oirga mioi mari laikidre mioi chamaga tarataruk naba faduna discharge tawkre Matang asira numidangi prime time Manipuri news no shinjare Manipur tholi be ipau sing damak MAMI TV bo ming tadun lebiu